Online Manipur YouTube channel aswing birba mayam pum nang pu amuka nataram noksari ahan badam namuru iba pau am update thamjage Phubala Maningda Kuki Militantsinga Loinana Nongmei Kapnabada Police Sub Inspector ama Sire ama Sokle ngasi ayuk pung taruk tagi nipan phabo Bisnupur district ki Phubala Maningda Kuki Militantsinga Nongmei Kapsin duna landarakre Nongmei Kapnabadu da khulngak liba khunja volunteer singna su handuna Nongmei Kapki Nongmei Kapnabadu da Kuki Militantsingi mateng bangduna Nongmei Kappa yago Manipur Police ki Sub Inspector oina thau puriba miyoi ama Sire miyoi amana Sokle pause asina phongba paugi matung inadi Nongmei Kapnabada laikhidraba Sub Inspector asigi maming on komang haukip kawi Surasanpur dagini maki asi baksang asi ngasi nungthin pung mapan rom tabada phangkhibani ngasi nungthin pung mari taba matamda asi baksang adu Surasanpur district ki mokta thamkhre aduga aswakpa miyo adu Surasanpur district hospital da laikan nari hairi Nongmei Kapnabada laikhidraba Sub Inspector asi Bisnupur district police ta lairambani aduga hojina Surasanpur district police ki reserve line da laibani haina paw asina hairi amoram da ngarang ahing pung taragani thoirom taba matamda Phubala Maning ki reserve forest makta ta bunker saduna lairi Kuki Militantsinga bom mathang kapsil laki masigi matung da Nongmei round kaya kapsin duna landaraki hairi Kuki Militantsinga sa tharkiba attack adu da Phubala Maning high canon maya da lairiba ani suba MR post da duty tawriba MR Jawan Singh amadi khulngak dibu khunja volunteer singna handuna Nongmei Kapki Nongmei Kapna basi ngarang ahing nongyai matung pung ani phawba matat oina sa tharba matung da Nongmei Kap lepnaki aduga ngasi ayuk angan badagi hauna mitei khultam na Kuki Militantsinga Nongmei Kapsil laki hairi Pause asina Phubala Maning high canon da lairiba MR post da duty tawriba Jawan kharge wari sanabada matamda phongdorakhibadi MR post asi hojik makhoi nipan khaktamak lai maduna manpower yamna wali MR Jawan Singh asina Phubala Maning gi lokol da lawsuba sing ngak senbagi thabuk sathaduna lagli hojik MR post asi da ahenba manpower athu matamda hapsin biu loinana bulletproof garini singba ama mathautai maduna trawadi Kuki Militantsinga ngak laitana asanba makhalgi Nongmei season aduna hairiba post asida yamna toina attack tawrakpa yabagi singnaba leire haikim amoramda khunja kharna phongdorakhibadadi Phubala Maning singi singkhaidagi leingang hairiba mafam asida Kuki Militantsingi bunker paring sangna saduna leiri Kuki singna mafam aduda leiriba reserve forest ki saruk asi makhoina khudum chansinduna phut yankhaidagi humpu sangba bunker kaya ama saduna leiri hairiba mafam asida Kuki Militantsingi asoba kem ama oiduna leiduna Bisnupur district ki Phubala Naran Saina thamna pokpina singba mafam singda Kuki Militantsinga matam amada hektamak landarakpa yamna khudong saba haibadu oire khunja singna makhata na phungdorakpagi matung inadi hairiba mafam sing asida Kuki Militantsingi kem oiduna leiri mafam aduda leiriba bunker sing taktok piyu haina Manipur lenga ki mari leinaba authority sing da prajamyam na haijarbasu ngasi phawba taktok pangamdana leibadagi Kuki Militantsinga yamna toina mitai khulda attack tawrakpagi maramni haiki aduga mathangi update asina AK47 gi maru lisingam sanipan ge konana Myanmar ani yauna miyoi ahum Mizoram da combined force na fare Myanmar rom dagi Mizoram border lansi laktuna yamnaba Nongmei maru sing pusan kre haibagi sabsaba paw amma phangbadagi ngarang September tang taragani thuigi numidang wairam da Mizoram police amasung Assam rifles ki combined force na thiba humbagi thabuk sathaba matamda Mizoram gi Saiha district ki manung chana leiba Thangpui Kwan police check post maya da miyoi ahum ga konana AK47 gi Nongmei maru lising amaga sanipan phagat pangam le hairi Nongmei maru sing adu Myanmar macha ani yauna Mizoram macha amagana saka ani hanba motorcycle gi gari ani da purakpa Thungpui kan police check post asida phabani hairi Nongmei maru ga konana pharba miyoi ahum adu di Mizoram gi Saiha police station da kusin nakre hairi pharaba Nongmei maru sing asi hojik Manipur da thokliba sathiraba khanglup ki irang asida mari leinana yonnaba pusilakpo oigani hairi aduga mathangi update asina Manipur kannana Delhi gi lusing basing unarunaba BJP gi MLA minister kun Delhi da paisin kre irang asi matam sana loisindaba gi BJP MLA kharde lengakpa waraure Kuki ki MLA tarana lusing duna Manipur thugaina ba leijabi thaduna hotna riba thamari helaba Manipur da thokliba kanglup ki irang asi Manipur lengak na loisin ba ngamdriba kari gino haina Manipur miyam na kan ba iho hora paga Loinana Youth of Manipur na September tarama thuigi numidang da Chief Minister gi Bangloda sangduna Chief Minister amasung BJP lengak asida yauriba MLA Minister punna kunhumdoi unaduna Manipur gi apun basaktam kai helloi haina masa gi khudiek lauduna wasak laukraba matung da ngasi BJP gi MLA Minister sing Delhi da paisan kre ahan bukhungsat oina Sagolban Kendra gi BJP gi MLA RK imona luchingduna Minister MLA yauna miyoi manga Delhi gi damakta infan thadokhi masigi matung da ngasi numit yungbu matung pung Baroga minute nifu manga taba matamda Indian Express flight number 784 da BJP gi minister haikam dingona luchingduna MLA
Minister Taraga Tare Delhi da Paisintre, and Isubakongset Yauki MLA Singh, Adudi Minister Haikam Dingo, Da Waira Desiam, Da Usam Deben, TH Ibomsa, S Premsan, SKB, Aina Lili Devi, Sapom Kunjagesor, Keba, T Robintro, S Rajan, M Ramesor, TS Santi, M Dinasir, KS Joy Kisan, Kurajam Loken Amadi, MLA TS Arun Kumarni, Makatana Nambun Kendragi MLA, Thaunaujam Basantu Kumarsu, Indigo Flight number 6E2503, the Impal Tadokre, Amoram the Visnupur Kendragi MLA, Gobindas, Konthojam, Kurai Kendragi MLA, SL Susindro, Yay School Kendragi MLA, A Sate Betadi, Hana New Delhi the lady, Rulingi MLA Singh, Aduna New Delhi the lady, Prime Minister Amadi Atai Minister Singh Unaduna handaki irang asigi matangda tangtaba ama khangdoknabu unaduna wari sagani hairi ngasi Delhi da paisan kiba MLA Singh asina chapsaba ama khangdri fawa New Delhi da laiduna makhatana center kluching basing unaduna irang asi loisinna taksin gani karigumba ngam loida pm uragana miyam gi mihut Oina Laibagi one took like Trabadi, MLA Pamdeki resigned to Wagi Fire Fawa, Laura Kanihari, Panbay Mamang the Su MLA, Nifuna, Dili the Satuna Manipura took Libakanguki Akan, Virang Asilo Sinaba Subsabatabuk, Paikat Kiva, Amadilam the Masaki Apun Basaktam Kaidunung the Kahan Bayaro and Taksin Duna Prime Minister Officer, Ibaseron Singh Pisin Kiva Labani, Powers in High Chief Minister and Birensu Nasi, Ating Banatragana Haying Dili the Paisila Yahari, Mangjona BJP Minister Amadi, MLA Kursu Dilida, Hana Paisinduna came to Duna Hosik Lady Bani. Amoram the Pausias and Tazaba Yabong from the Gipango Paugi source, Amagi Matung in a D, Hosik Manipura took Libasati Kanguki Irang as BJP Langam from Matamsana, Centergi losing Basing the Taxinduna, Loisin Bangam de Haibagi, Waroduna BJP Langak, Asida Yauri BJP G, MLA Amadi Langak Asida Sogatpa, MLA Taraga Romna Langak Asigi. Song Toktuna Maquin Irang Asiloisin Prime Minister Amadi Union Home Minister Unabagi Kongtang, Laurak Payabagi Tazabala Hairi. Aduga matangi update asina Manipura thokliba sathirba kangluki irang asi thamari hela phawa CM Biren na PM una daduna loisinaba hotnaba ngamdabada angakpu oire Bharat ki Prime Minister Narendra Modi amadi Union Home Minister Amit Shah Loinana Delhi gi lusing basing khwaidagi thazana nuksina luna tawriba Manipur ki Chief Minister N Biren na me ahum dagi hauna Manipur thoklaba sathiriba kanglup ki irang asi thamari helagba phawa de irang asi loisinaba Bharat ki Prime Minister Narendra Modi Unabang Amdana Lairibasidi, Manipur Miam, Quaidi Angak Pahibadu Oinere, Fraza section Kayagi Pausi Asida Pungdor Pugimatung in the Chief Minister and Biren, Maribak Manipur Amadi Lamdam Asigimiam Butamu Sing Nusibo Oirabadi, Kangluki Irang as a heck Horakpaga Yam Natuna, Loisindo Tangdulaitaba Manipuramo, Henabagi the Makta Bharatki Prime Minister, Narendra Modi, Unaduna, Lopum Tokot Hodang, Adulobungam Gadabani, Adubungasipa was safe. Minister N Biren Mahakulu Tawi Hajariba Prime Minister Narendra Modi Unabangam Danalaire, Prime Minister Narendra Modi ki Maikaki CM Birenda Telefona Singba, Taurakton and the leader La Manipur Irangi Matang the Wadi Sanasi Hyper Power, Hybiraktan Lady Basina, Takpade Bharat Langak Chief Minister N Biren Amadi Manipur Miambu Side, Karisulaitan Kali, Loinana Kanguki Irang Sim Matam Sang Tanduna Manipuri Miam Wahan Bapa Mi Hyba. Takpani haina su pen da phongdok na ragli praja section kaya dagi phongdok ragli ba asigi matung ina di Prime Minister Narendra Modi na CM Biren bu Delhi da lagu haiduna kauraktra ba su Chief Minister N Biren na Delhi da satuna Prime Minister unana ba hot na gadabani unaba phangdri pawu Manipur da halloi haibadu Prime Minister gi manakong yeuna tahanduna namduna Prime Minister Unaraga Manipur thokliba sathirba kangluk ki irang asi loisenna ba lopom thokpa thodang adu lobung ngamgadabani Chief Minister Maribang maramdam gidamakta lopom thokpa thodang adu lobung ngamdabadagi center gi makhada yamna tonna lengak sasan tawduna leibadagi kangluk ki irang asi thamari hena satharaktuna Manipuri asi mikap mirau kholdana nilaba kangkhung sairaba lamdam amma haibadu helakpani phibam asi yoro phawada Bharat ki Prime Minister Narendra Modi na Karigumbo wa macet amata haidana tumina leitoklibase Chief Minister N Biren bu nuksibagi khudamla haibadu Chief Minister masamang na pokhumpi gadabani haina su phongdok narakli loinana thenglabasu thengna hojik Chief Minister na panthaba tawdana Delhi da satuna Prime Minister amadi Union Home Minister unaduna Manipur da thokliba kanglukki sathirbe irang asi loisinaba hotnau maduna tana maramdam Manipur da ke kulotuna laibagum maming tagi oina Chief Minister oina laibiraganu asengba Chief Minister oirabadi maribak Manipur kanana walo phom thokpa thodang adu sapsana law haina su phongdok narakli video sing bibagi damta mayam bum nampu amuka hana tagachari anob update ki damta online Manipur YouTube channel asibu subscribe to biramu thank you so much